ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅꯁꯨ ꯄꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯀꯩ ꯂꯟꯒꯩ ꯄꯥꯟꯅꯅꯕ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯟꯖꯦꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯣꯠꯁꯤꯜꯂꯤ ꯀꯣꯂꯤꯡ ꯀꯥꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯁꯦꯟꯖꯦꯛꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯐꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯦꯟꯖꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯦꯟꯖꯦꯛ ꯑꯃ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯃꯅꯥꯏ ꯃꯁꯤꯜ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯥꯡꯆꯤꯛ ꯂꯥꯡꯂꯨꯁꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜꯗ ꯍꯥꯡꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯔꯥꯡꯒꯤ ꯁꯦꯟꯖꯦꯛ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯥꯏꯈꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯇꯣꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯤꯡꯊꯧ, ꯅꯪꯁꯨ ꯁꯦꯟꯖꯦꯛ ꯂꯩ, ꯑꯩꯁꯨ ꯁꯦꯟꯖꯦꯛ ꯂꯩ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯁꯦꯟꯖꯦꯛ ꯂꯩꯕ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯍꯥꯏ ꯅꯤꯡꯊꯧ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯣꯍꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯕꯨ ꯇꯦꯝꯄꯥꯛ ꯊꯥꯗꯨꯅ ꯇꯥꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯤꯡꯊꯧ, ꯅꯪꯁꯨ ꯁꯦꯟꯖꯦꯛ ꯂꯩ, ꯑꯩꯁꯨ ꯁꯦꯟꯖꯦꯛ ꯂꯩ, ꯑꯩꯁꯨ ꯅꯤꯡꯊꯧ ꯅꯠꯇꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯕꯨ ꯐꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯈꯥꯡꯖꯥꯎ ꯑꯃ ꯈꯨꯗꯛ ꯑꯁꯤꯗ ꯃꯩ ꯍꯧꯅꯕ ꯁꯥꯒꯠꯍꯟꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯥꯡꯖꯥꯎ ꯑꯗꯨꯕꯨ ꯃꯩ ꯍꯧꯅ ꯁꯥꯒꯠꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯈꯥꯡꯖꯥꯎ ꯑꯗꯨꯗ ꯂꯪꯁꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯅ ꯈꯥꯡꯖꯥꯎ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯗꯤ ꯈꯥꯡꯖꯥꯎ ꯑꯗꯨꯅꯒ ꯆꯥꯎꯕꯒ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ, ꯍꯥꯏ ꯑꯄꯪꯕ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯗꯨ ꯏꯀꯥꯏꯖꯗ꯭ꯔꯥ? ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ, ꯑꯩꯅ ꯃꯇꯤꯛ ꯆꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ, ꯑꯗꯨꯒ ꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯂꯕꯗꯤ ꯃꯥꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯌꯥꯅꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯆꯥꯒꯅꯤ, ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯅꯥꯏ ꯃꯁꯤꯜ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯍꯥꯏ ꯅꯤꯡꯊꯧ, ꯅꯪꯁꯨ ꯁꯦꯟꯖꯦꯛ ꯂꯩ, ꯑꯩꯁꯨ ꯁꯦꯟꯖꯦꯛ ꯂꯩ, ꯑꯩꯁꯨ ꯅꯤꯡꯊꯧ ꯅꯠꯇꯕ꯭ꯔꯥ? ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯣ ꯃꯅꯥꯏ ꯃꯌꯥꯝꯗ ꯐꯥꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯇꯨꯅ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯌꯥ, ꯂꯝ ꯍꯦꯟꯕ ꯁꯦꯟꯗ꯭ꯔꯥꯡ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯤꯡꯅ ꯍꯤꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯆꯥꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ? ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯅ
ꯑꯩꯒꯤ ꯌꯥꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯃꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯇꯥꯔꯕꯁꯨ ꯃꯁꯤꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯕꯨ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯊꯥꯡ ꯍꯥꯏꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯃꯌꯥꯅꯨꯡꯗ ꯁꯠ ꯂꯪꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯝꯂꯒ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯈ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯇꯝꯅ ꯌꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯣꯏꯅ ꯁꯣꯏꯗꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯑꯄꯪꯕ ꯅꯤꯡꯊꯧ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯗꯨ ꯏꯀꯥꯏꯖꯗ꯭ꯔꯥ? ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯅꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯃꯣꯡꯁꯣꯡ ꯑꯃꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯦꯟ ꯑꯃꯅ ꯀꯥꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯗꯤ ꯄꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯦꯟꯖꯩ ꯑꯗꯨꯅꯗꯤ ꯁꯥꯃꯨ ꯑꯆꯧꯕ ꯑꯃꯗ ꯄꯥꯜꯂꯕꯣꯏꯔꯦ꯫ ꯃꯗꯨꯗ ꯁꯥꯃꯨ ꯑꯗꯨ ꯇꯦꯟꯒꯤ ꯆꯩꯅꯥꯅ ꯉꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯤꯔꯕꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯍꯨꯔꯥꯜꯂꯨꯔꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤꯕꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯃꯕꯨ ꯂꯪꯖꯥ ꯀ꯭ꯋꯥꯛ ꯀꯌꯥꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯇꯣꯡꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯐꯣꯏꯔꯒ ꯃꯗꯨꯅ ꯕꯨꯟ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯄꯨꯈꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯥꯃꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯪꯖꯥ ꯃꯌꯥꯝꯗꯨ ꯈꯪꯍꯟꯒꯦ ꯈꯜꯂꯗꯨꯅ ꯄꯨꯈꯝ ꯑꯗꯨ ꯕꯪ ꯕꯪ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯪꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯃꯨ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯄꯨꯈꯝ ꯑꯗꯨꯅ ꯊꯤꯟꯕ ꯍꯦꯛ ꯂꯦꯞꯄꯒ ꯁꯥꯃꯨ ꯑꯗු ꯄꯥꯏꯕ ꯍꯦꯛꯇꯃꯛ ꯂꯦꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯥꯃꯨ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯁꯥꯃꯨ ꯑꯁꯦ ꯅꯤꯡꯊꯧꯗ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯅ ꯋꯥ ꯂꯦꯞꯅꯔꯦ꯫ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃꯕꯨ ꯌꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯥꯃꯨ ꯑꯄꯥꯏꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯏꯅꯤꯡꯊꯧꯗ ꯑꯄꯥꯏꯕ ꯁꯥꯃꯨ ꯑꯃꯇꯪ ꯌꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯥꯃꯨ ꯑꯄꯥꯏꯕ ꯑꯃ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ? ꯑꯗꯨꯛ ꯂꯨꯝꯈ꯭ꯔꯕ ꯁꯥꯃꯨ ꯑꯗꯨꯕꯨ
ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯔꯤꯕꯅꯣ? ꯅꯈꯣꯏꯒꯤꯁꯤꯕꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯨꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯏꯕ ꯖꯥꯠꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯇꯣꯡꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯡꯕꯗ ꯄꯥꯏꯔꯒ ꯏꯅꯤꯡꯊꯧꯅ ꯇꯣꯡꯕꯗꯗꯤ ꯀꯔꯤꯒꯤ ꯄꯥꯏꯔꯣꯏꯗꯕꯅꯣ? ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯡꯅ ꯌꯥꯡꯅ ꯄꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯋꯥꯐꯝꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯅ ꯇꯥꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯄꯥꯏ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯁꯥꯃꯨ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯄꯥꯏꯗꯅ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯃꯗꯨꯗ ꯍꯩꯁꯤꯡꯂꯕ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛ ꯁꯥꯃꯨ ꯑꯗꯣ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯣ ꯄꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯏꯗꯦ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯟꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯕꯗ ꯃꯗꯨꯗꯒꯤ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯒ ꯍꯨꯔꯥꯟꯕꯅ ꯄꯨꯈꯝ ꯑꯗꯨ ꯕꯪ ꯕꯪ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯪꯖꯥ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯏꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯃꯨ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ, ꯄꯨꯈꯝ ꯑꯗꯨ ꯊꯤꯟꯗ꯭ꯔꯕꯗꯤ ꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯄꯨꯈꯝ ꯅꯠꯇ꯭ꯔꯕꯁꯨ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯒꯠꯇꯨꯅ ꯄꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯗ ꯀꯟꯅ ꯊꯤꯜꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯒꯅꯤ, ꯍꯥꯏꯕꯗꯤ ꯃꯈꯣꯜ ꯍꯧꯔꯤꯕ ꯃꯈꯩꯅꯦ ꯋꯥꯡꯅ ꯄꯥꯏꯒꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯅ ꯁꯥꯃꯨ ꯑꯗꯨꯅ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯐꯖꯅ ꯇꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯜ ꯍꯪꯂꯛꯄꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯜ ꯑꯁꯦ ꯁꯅꯥ ꯈꯧꯖꯥꯎ 9ꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯅꯥ ꯈꯧꯖꯥꯎ 9 ꯄꯤꯕꯤꯔꯝꯃꯤ꯫ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯗꯥꯏꯗ ꯀꯣꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯁꯃꯨꯗ꯭ꯔ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯀꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯃꯨꯗ꯭ꯔ ꯍꯥꯏꯕ ꯃꯍꯥꯁꯥꯒꯔ ꯑꯗꯨꯗ ꯁꯥꯃꯨ ꯑꯁꯤꯕꯨ ꯇꯣꯡꯗꯨꯅ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯂꯨꯒꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯨ ꯅꯤꯡꯊꯧ ꯑꯩꯅ ꯇꯣꯡꯅꯅꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯂꯩꯇꯦꯡꯉꯨ, ꯉꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯀꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯄꯥꯏꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯁꯥꯃꯨ ꯑꯗꯨ ꯇꯣꯡꯗꯨꯅ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯁꯃꯨꯗ꯭ꯔ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯌꯥꯝꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯄꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅ ꯁꯥꯃꯨꯒꯤ ꯃꯇꯨꯡꯗ ꯃꯦꯜꯂꯤꯕ ꯅꯥꯄꯤ ꯈꯨꯗꯥꯞ ꯑꯗꯨ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯂꯧꯊꯣꯛꯂꯨꯕꯗꯒꯤꯗꯤ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯪꯖꯥ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯊꯣꯛꯈꯤ, 2 ꯊꯣꯛꯈꯤ꯫ ꯑꯁꯨꯝ ꯄꯥꯏꯊꯣꯛꯈꯤꯕꯅ ꯁꯥꯃꯨ ꯑꯗꯨ ꯑꯁꯨꯝ ꯅꯦꯝꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯈꯣꯡꯒꯠꯂꯨꯅꯦꯍꯦ, ꯏꯅꯥ ꯏꯁꯥ ꯅꯣꯏꯕꯨ ꯊꯤꯡꯒꯠꯂꯨꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ,
kanna kanna thingatlami adubu ucheksing adu asum amamam paithokibadagidi samu adu samudrada tasille maram masina ningthau amadi magi imung manung loinamak manai singa punna samudra aduda tasinduna awaba kaya mayoknakhi madudagidi ningthau ado yamna wana konung yaurakhi ningthauna konung yauраklabada ningthau saubana mai hauraduna khudak aduda ningthau manai kaya thadoktuna huranba aniduga loinana sendrang adusu thihalami madudagidi mamai thangda huranba anidu amadi uchek sendrang dusu pharami matam aduda ningthauna hairami longnam tawduna mingonda pot yonba huranba anidu mapunsi chupagi oina kaisum sangda thamu asi haiduna akanba yathang tawrami amadi mingondagi mapot maran huranduna ningthau saba sendrang adusu pon manungda phajinduna thamki maram aduna kaidong nungdasu migi phatanaba siloidabani mibu manganaba silabadi isa hana mangduna to'i